ꯚꯣꯇꯔꯁꯤꯡꯅ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯄꯒꯤ ꯃꯍꯨꯠ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯒ ꯏꯂꯦꯛꯁꯟ ꯊꯦꯡꯅꯍꯟꯁꯤ ꯀꯂꯥꯁꯥꯟ ꯏꯂꯦꯛꯁꯟꯗ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯕꯁꯤꯡꯗꯒꯤ ꯚꯣꯇꯔꯁꯤꯡꯅ ꯁꯦꯜ ꯂꯧꯊꯣꯛꯂꯒ ꯃꯤꯈꯜ ꯊꯦꯡꯅꯍꯟꯕꯒꯤ ꯃꯍꯨꯠꯇ ꯀꯦꯟꯗꯤꯗꯦꯠꯁꯤꯡ ꯑꯗꯨꯗ ꯚꯣꯇꯔꯁꯤꯡꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯒ ꯃꯤꯈꯜ ꯊꯦꯡꯅꯍꯟꯁꯤ ꯃꯁꯤꯅ ꯀꯦꯟꯗꯤꯗꯦꯠ ꯑꯗꯨꯅ ꯃꯥꯏ ꯄꯥꯛꯂꯕ ꯃꯇꯨꯡꯗ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯑꯃꯗꯤ ꯏꯁꯇꯦꯠ ꯑꯁꯤꯒꯤ ꯏꯁꯨꯁꯤꯡꯗ ꯊꯃꯣꯏꯁꯤꯡꯅ ꯊꯕꯛ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯁꯤꯅꯤꯌꯔ ꯗꯤꯕꯦꯂꯞꯃꯦꯟ ꯀꯃꯤꯇꯤ ꯀꯛꯆꯤꯡ ꯈꯨꯅꯧꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯀꯦ.ꯑꯩꯆ. ꯀꯂꯥꯆꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯀꯃꯤꯇꯤ ꯑꯁꯤꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯀꯛꯆꯤꯡ ꯈꯨꯅꯧꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯌꯥꯝꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯂꯣꯛꯄ ꯐꯧꯁꯤꯡ ꯈꯥꯏꯅꯗꯨꯅ ꯁꯨꯒꯨꯅꯨ ꯀꯦꯟꯗ꯭ꯔꯗ ꯂꯥꯛꯀꯗꯕ ꯏꯂꯦꯛꯁꯟꯗ ꯃꯤꯔꯦꯞ ꯑꯣꯏꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕ ꯑꯦꯝ. ꯕꯤꯅꯣꯗꯇ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯊꯧꯔꯝꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯀꯃꯤꯇꯤ ꯑꯁꯤꯅ ꯁꯤꯟꯗꯨꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯄ ꯂꯤꯗꯔ ꯃꯤꯠꯀꯤ ꯊꯧꯔꯝꯒ ꯄꯨꯟꯅ ꯑꯦꯝ. ꯕꯤꯅꯣꯗꯀꯤ ꯌꯨꯝꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯗꯨꯗ ꯀꯂꯆꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ ꯆꯍꯤ ꯀꯌꯥ ꯑꯁꯤꯗ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯏꯂꯦꯛꯁꯟꯗ ꯃꯤꯔꯦꯞ ꯑꯣꯏꯅꯕ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯚꯣꯇꯔꯁꯤꯡꯅ ꯑꯣꯟꯁꯤꯟꯗꯨꯅ ꯁꯦꯜ ꯂꯧꯊꯣꯛꯄ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯕꯛ ꯀꯌꯥ ꯇꯧꯍꯟꯗꯨꯅ ꯂꯥꯛꯂꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯦꯟꯗꯤꯗꯦꯠ ꯑꯗꯨꯅ ꯍꯌꯦꯡ ꯏꯂꯦꯛꯁꯟꯗ ꯃꯥꯏ ꯄꯥꯛꯈ꯭ꯔꯕꯁꯨ ꯊꯕꯛ ꯇꯧꯕꯒꯤ ꯆꯥꯡ ꯌꯥꯝꯅ ꯋꯥꯠꯂꯤ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤ ꯎꯔꯕ ꯃꯇꯨꯡꯗ ꯀꯃꯤꯇꯤ ꯑꯁꯤꯅ ꯍꯧꯈꯤꯕ ꯆꯍꯤ ꯀꯌꯥ ꯐꯤꯚꯝ ꯁꯣꯛꯇꯨꯅ ꯂꯥꯛꯂꯕ ꯁꯨꯒꯨꯅꯨ ꯀꯦꯟꯗ꯭ꯔ ꯑꯁꯤꯗ ꯑꯑꯣꯟꯕ ꯑꯃ ꯄꯨꯔꯛꯅꯕꯒꯤ ꯄꯥꯟꯗꯝꯗ ꯍꯟꯗꯛꯀꯤ ꯃꯤꯈꯜ ꯑꯁꯤꯗ ꯃꯤꯔꯦꯞ ꯑꯣꯏꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕ ꯑꯦꯝ. ꯕꯤꯅꯣꯗꯇ ꯑꯍꯥꯟꯕ ꯑꯣꯏꯅ ꯌꯥꯝꯂꯕ ꯐꯧꯁꯤꯡ ꯑꯁꯤ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯃꯈꯥ ꯇꯥꯅꯁꯨ ꯀꯃꯤꯇꯤ ꯑꯁꯤꯅ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯃꯔꯨꯑꯣꯏꯅ ꯀꯛꯆꯤꯡ ꯈꯨꯅꯧꯒꯤ ꯃꯤꯌꯥꯝꯒ ꯈꯨꯠꯁꯝꯅꯗꯨꯅ ꯀꯦꯟꯗ꯭ꯔ ꯑꯁꯤꯗ ꯑꯐꯕ ꯃꯤꯍꯨꯠ ꯈꯟꯅꯅꯕ ꯊꯕꯛ ꯀꯌꯥ ꯄꯥꯏꯈꯠꯈꯤꯒꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯤꯌꯥꯝꯅꯁꯨ ꯀꯃꯤꯇꯤ ꯑꯁꯤꯅ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯁꯤꯟꯗꯨꯅ ꯁꯨꯒꯨꯅꯨ ꯀꯦꯟꯗ꯭ꯔ ꯑꯁꯤꯕꯨ ꯃꯅꯤꯄꯨꯔꯗ ꯇꯝꯖꯅꯐꯝ ꯑꯣꯏꯕ ꯀꯦꯟꯗ꯭ꯔ ꯑꯃ ꯑꯣꯏꯍꯜꯂꯁꯤ ꯍꯥꯏꯈꯤ ꯑꯃꯔꯣꯝꯗ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯃꯔꯤ ꯂꯩꯅꯅ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯑꯦꯝ. ꯕꯤꯅꯣꯗꯅ ꯍꯥꯏ ꯀꯛꯆꯤꯡ ꯈꯨꯅꯧꯒꯤ ꯃꯤꯌꯥꯝꯅ ꯃꯍꯥꯛꯄꯨ ꯊꯥꯖꯕ ꯊꯝꯕꯤꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯂꯤꯕꯁꯤ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯂꯣꯏꯅꯅ ꯃꯁꯤ ꯃꯤꯌꯥꯝꯅ ꯊꯝꯂꯤꯕ ꯊꯥꯖꯕꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯀꯩꯗꯧꯅꯨꯡꯗ ꯃꯥꯡꯍꯜꯂꯣꯏ ꯀꯔꯤꯒꯨꯝꯕ ꯂꯥꯏꯕꯛ ꯐꯗꯨꯅ ꯂꯥꯛꯀꯗꯕ ꯏꯂꯦꯛꯁꯟ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯂꯕ ꯉꯁꯤ ꯍꯤꯔꯝ ꯀꯌꯥꯗ ꯁꯣꯠꯊꯗꯨꯅ ꯂꯩꯔꯤꯕ ꯁꯨꯒꯨꯅꯨ ꯀꯦꯟꯗ꯭ꯔꯕꯨ ꯃꯅꯤꯄꯨꯔꯒꯤ ꯑꯇꯩ ꯂꯩꯔꯤꯕ ꯀꯦꯟꯗ꯭ꯔꯁꯤꯡꯗꯒꯤ ꯃꯥꯡꯖꯤꯜ ꯊꯥꯕ ꯀꯦꯟꯗ꯭ꯔ ꯑꯃ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯈꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯕꯤ.ꯖꯦ.ꯄꯤ. ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄ꯭ꯔꯁꯤꯗꯦꯟ ꯀꯦ.ꯑꯩꯆ. ꯏꯟꯗꯨꯕꯂꯥ ꯕꯤ.ꯖꯦ.ꯄꯤ. ꯁꯨꯒꯨꯅꯨ ꯃꯟꯗꯜꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯦꯝ. ꯅꯕꯆꯟꯗ꯭ꯔ ꯀꯛꯆꯤꯡ ꯈꯨꯅꯧ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯒꯤ ꯆꯤꯌꯔꯄꯔꯁꯟ ꯀꯦ.ꯑꯩꯆ. ꯂꯩꯝ ꯑꯃꯗꯤ ꯆꯥꯇꯣꯜꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯁ꯭ꯌꯥꯝ ꯌꯥꯎꯅ ꯃꯔꯨꯑꯣꯏꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯈꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯂꯝꯕꯤ ꯁꯦꯝꯖꯤꯜꯂꯛꯄꯒꯤ ꯃꯥꯌꯣꯛꯇ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯂꯤꯇꯥꯟꯄꯣꯛꯄꯤꯒꯤ ꯎꯌꯣꯛꯁꯤꯡꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯂꯣꯒꯤ ꯋꯥꯡꯃꯗ ꯂꯝꯕꯤ ꯁꯦꯝꯖꯤꯜꯂꯛꯄꯒꯤ ꯃꯥꯌꯣꯛꯇ ꯂꯝꯗꯝ ꯑꯗꯨꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯈꯨꯟꯖꯥꯁꯤꯡꯅ ꯂꯤꯇꯥꯟꯄꯣꯛꯄꯤꯒꯤ ꯑꯀꯣꯏꯕꯗ ꯋꯥꯀꯠ ꯈꯣꯡꯆꯠꯆꯈ꯭ꯔꯦ ꯉꯁꯤꯒꯤ ꯈꯣꯡꯖꯪ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯈꯨꯜ ꯑꯗꯨꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯆꯤꯡꯕꯤ ꯁꯂꯥꯝ ꯑꯉꯧꯇꯣꯝꯕꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯈꯨꯜ ꯑꯁꯤꯒꯤ ꯎꯌꯣꯛꯁꯤꯡ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯁꯪꯂꯒ ꯅꯧꯅ ꯂꯝꯕꯤ ꯁꯦꯝꯖꯤꯜꯂꯛꯄ ꯑꯁꯤ ꯍꯦꯛ ꯍꯧꯔꯛꯄ ꯃꯇꯝꯗꯒꯤ ꯊꯤꯡꯕꯤꯅꯕ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯖꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯑꯃꯠꯇ ꯂꯧꯈꯠꯇꯅ ꯉꯁꯤꯗꯤ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯕ ꯂꯣꯏꯗꯨꯅ ꯀꯨꯀꯤꯁꯤꯡꯅ ꯃꯅꯤꯡ ꯇꯝꯅ ꯆꯠꯄ ꯍꯧꯔꯛꯂꯥꯏꯈꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯈꯨꯟꯖꯥꯁꯤꯡꯅ ꯀꯥꯈꯠꯇꯨꯅ ꯊꯤꯡꯅꯕ ꯍꯣꯠꯅꯔꯕꯁꯨ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯑꯁꯤꯅ ꯈꯨꯟꯖꯥꯁꯤꯡꯗ ꯑꯣꯏꯅ ꯑꯣꯟꯁꯤꯟꯗꯨꯅ ꯑꯊꯤꯡꯕ ꯄꯤꯗꯨꯅ ꯂꯩꯔꯤ ꯂꯣꯒꯤ ꯋꯥꯡꯃꯗ ꯀꯨꯀꯤꯁꯤꯡꯅ ꯁꯦꯝꯂꯛꯄ ꯊꯤꯡꯅꯕ ꯑꯃꯠꯇ ꯂꯩꯇꯕꯒꯨꯝ ꯃꯅꯤꯡ ꯇꯝꯅ ꯊꯕꯛ ꯇꯧꯍꯜꯂꯒ ꯃꯤꯇꯩꯁꯤꯡꯅ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯕꯁꯤ ꯌꯥꯅꯤꯡꯗꯦ ꯃꯔꯝ ꯑꯁꯤꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯑꯊꯨꯕ ꯃꯇꯝꯗ ꯀꯨꯀꯤꯁꯤꯡꯅ ꯅꯧꯅ ꯁꯦꯝꯖꯤꯜꯂꯛꯂꯤꯕ ꯂꯝꯕꯤ ꯑꯁꯤ ꯊꯤꯡꯕꯤꯌꯨ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯈꯨꯟꯖꯥꯁꯤꯡꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯊꯤꯡꯕ ꯄꯨꯝꯕ ꯊꯨꯒꯥꯏꯗꯨꯅ ꯆꯤꯡꯗ ꯀꯥꯗꯨꯅ ꯀꯨꯀꯤꯁꯤꯡꯒ ꯑꯣꯏꯅ ꯊꯦꯡꯅꯅꯕꯒꯤ ꯋꯥꯔꯦꯞ ꯐꯥꯎꯕ ꯂꯧꯔꯛꯀꯅꯤ ꯍꯥꯏꯈꯤ ꯉꯁꯤꯒꯤ ꯈꯣꯡꯖꯪ ꯑꯗꯨꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕ ꯁꯒꯣꯜꯃꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡ ꯂꯧꯈꯠꯈꯤ ꯔꯦꯁꯟ ꯀꯥꯔꯗꯀꯤ ꯑꯅꯧꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯕꯦꯅꯤꯐꯤꯁꯔꯤ ꯑꯣꯏꯔꯕ ꯏꯃꯨꯡ ꯑꯃꯗ ꯊꯥ ꯈꯨꯗꯤꯡꯒꯤ ꯂꯨꯄꯥ ꯂꯤꯁꯤꯡ ꯑꯃꯃꯝ ꯄꯤꯒꯗꯧꯔꯤ ꯄꯕ꯭ꯂꯤꯛ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯁꯤꯁꯇꯦꯝꯗ ꯆꯥꯎꯅ ꯑꯍꯣꯡꯕ ꯂꯥꯛꯄꯒ ꯂꯣꯏꯅꯅ ꯕꯦꯅꯤꯐꯤꯁꯔꯤꯁꯤꯡꯗ ꯈꯨꯗꯣꯡꯆꯥꯕ ꯀꯌా ꯐꯪꯍꯟꯒꯗꯧꯔꯤ ꯂꯩꯉꯥꯛꯅ ꯍꯟꯗꯛ ꯆꯥꯎꯅ ꯁꯦꯝꯗꯣꯛꯂꯤꯕ ꯑꯅꯧꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯁꯤꯅ ꯔꯦꯁꯟ ꯁꯔꯚꯤꯁꯄꯨ ꯍꯦꯟꯅ ꯇ꯭ꯔꯥꯟꯁꯄꯔꯦꯟ ꯑꯣꯏꯍꯟꯅꯕ ꯗꯤꯖꯤꯇꯦꯂꯥꯏꯖ ꯇꯧꯕ ꯑꯃꯁꯨꯡ ꯁꯦꯟꯊꯣꯛ ꯍꯟꯊꯕ ꯏꯃꯨꯡꯁꯤꯡꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕ ꯍꯥꯏꯕꯁꯤꯗ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯊꯝꯂꯤ ꯍꯟꯗꯛ ꯅꯧꯅ ꯍꯧꯗꯣꯛꯂꯤꯕ ꯑꯗꯨꯒ ꯆꯍꯤ ꯑꯁꯤꯗꯒꯤ ꯆꯠꯅꯕ ꯍꯧꯒꯗꯧꯔꯤꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯤꯌꯥꯝꯅ ꯀꯥꯟꯅꯒꯗꯕ ꯊꯧꯁꯤꯜ ꯑꯃ ꯍꯥꯏꯔꯒꯗꯤ ꯏꯂꯤꯖꯤꯕꯜ ꯑꯣꯏꯕ ꯐꯦꯃꯤꯂꯤ ꯑꯃꯗ ꯊꯥ ꯈꯨꯗꯤꯡꯒꯤ ꯂꯨꯄꯥ ꯂꯤꯁꯤꯡ ꯑꯃꯃꯝ ꯄꯤꯕ ꯌꯥꯎꯔꯤ ꯁꯦꯝꯗꯣꯛꯂꯕ ꯑꯅꯧꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯔꯨꯜꯁ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯦꯁꯟ ꯀꯥꯔꯗ ꯁꯤꯁꯇꯦꯝ ꯑꯁꯤ ꯗꯤꯖꯤꯇꯦꯂꯥꯏꯖ ꯇꯧꯗꯨꯅ ꯃꯄꯨꯡ ꯐꯥꯅ ꯇ꯭ꯔꯥꯟꯁꯄꯔꯦꯟꯁ ꯑꯣꯏꯕ ꯁꯤꯁꯇꯦꯝ ꯑꯣꯏꯍꯟꯕ ꯕꯦꯅꯤꯐꯤꯁꯔꯤꯁꯤꯡꯅꯁꯨ ꯑꯀꯨꯞꯄ ꯋꯥꯔꯣꯜꯁꯤꯡ ꯃꯁꯥꯅ ꯈꯪꯖꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯒꯅꯤ ꯃꯣꯕꯥꯏꯜ ꯑꯦꯞ ꯑꯃꯁꯨꯡ
update tꯧraba portal da khwaidigi nova transaction tawbagi report sing su yengu yagani khwaidigi thuba mong ration card ki dama application thagat pa amadi thunna yangna verification tawduna kudong saba phangana nabasu mi yeng thamli card holder khudimakta EKYC tangai phadaba mo ehli maduna record khudimak taru tanan amadi kudong saba phangpham tokpa miyoi sing khaktamak khankatuna ration gi kudong saba pigani lengang EKYC tangai phadaba mo ehliba adu minamba yadanabani kudong saba phangliba imung adu leiriba mipung khudima Aadhaar based authentication mapung phana taw mathau tai EKYC tawba ngamdaba natragana thausadaba singi oinadi beneficiary list ki lauthokpi he tha amada matik saba beneficiary oiraba imung amada lupa listing amamam pibigi thausil adu miyamdi hena khudong sahanabagi dama direct financial benefit haiba thausilam hawdoktuna phangangadabani amasum senthok watpa imung singda direct benefit transfer scheme gi makhada tha khudingi lupa listing amagi senpam adu phangangadabani senpam asi sothana laribe imung aduda sel gi mating hakthengna phanganduna ehenba mating lengana pigadabani senpam adu ration card pairaba imung adugi bank account hakthengna senpam adu changangani anauba verification ki rule paikhatuna aranba mi amadi asaba card sing khangdokani 60 masu hena mapangal kankat hananabagi dama lengana state sin batuna verification drives takani active oidraba ration card natragana sashinaba se sang cm duna pairama natragana samnarama card sing cancel tobiye madudana natana hana senthok walambadigi senthok hengalaglaba natragana atopa mafamda hongduna satkiba singi natragana atopa mafamda hongduna satkiba singi oinasu khudong saabadu piroi beneficiary singna makoi masagi weba akupa warol sing maruina address senthok ki sabsaba warol amasum Aadhaar number sing update tawnaba honagadabani mobile app sizinaduna ration amasum phangpham tokpa benefit sing kayam wali karamba matamda phangba yai haibana sing badu khangdoknabagi khudong saaba leragani smartphone application sizinaduna khudimak sing adu yengba yai digital ration card application download tawduna khangningliba adu khangdanaba yengba yagani thausil sing asi hena miyam khudong saaba pibida transparency lehanaba hotnabani han spouse tam khataki Naga Village ship singna makoina khundari besingi lam singda customary law sing protect tawgadabani Naga Village Ships Federation Manipur NBCFM na manglam satagi sathaduna lakliba singi mafam singda customary law kaidana satnahangadabani amadi customary law sibu official oina satnahanabagi dama federation asina India gi president da traditional leadership structure gi matungina memorandum ama pisingkhri India ki president pisin kiba memorandum aduda federation asina Manipur gi singi lam singda center amasung state government na anova legislative framework kaya semdoktuna Mayhaw role the gising gilam sing naramba customary practice sing sitam natana mutana bonari center masum state government gi thausil sa manana administrative reform ama purana bohonarabasu constitution na protect toriba tribal sing gi customary law sing da kut thingjen yaroi habigi provision adus mek sing na memorandum adura pali